CSIR-NEIST Institute of Science and Technology Branch Laboratory IMPHAL की MATENG LOINANA Kurao Herbals Private Limited na Puthokpa Kurao Herbal Tea ngasi LAMPHELPAT LEIBA CSIR-NEIST ta HANNAGI Education and External Affairs ki Union Minister Dr. RANJAN YAONA launch Toukhre Thauram aduga mari lainana HANNAGI Union Minister Dr. RANJAN hai Manipuri si attai pothok kaya ama marang kaina puthokpa ngamlabasu cha mana puthokpadagi de Assam, Darjeeling, Uttarakhand mangjil thaduna chatle matam amadadi Manipur na Kolkata da cha mana yonduna income kaya laklambe state asida Chanungai, Tengnopal, Jiribamgi Borobekra, Chatobekra hariba mafamsing asida cha pambi yamna tharame adubu matamga chunaba maungda pothok marang kaina puthokpa ngamdabadagi aighogi pothok sing ase export tawba ngamlaktabane ngasidi anau-anauba entrepreneur singna chamana puthokpaki lam asida khongdarakuna national amadi international level fawbada quality laina puthokpa ngamlakpa ase thagatningai ni haina mahakna makhata khi 13-14 adoida aikoise 81 World 81 rank MSME की कनोसिता अदो हुजिक्ति by 2023 दा कोई world की 40th कनोसिता लाबने हाइबदी हुजिक लेरिबा present form of governments असिना MSMEC मसिदा strengthen तवरगा करे हाइगनी मसिदा अपन बमते यावदना entrepreneurship से groom तवरगा either technology technology mission or knowledge mission like CSR get the university training MC Pirakanda MSME na Pirakanda Masigi fund flaws Fazana Pirakate individuals so it will grow particularly Manipur Gumbal Lam Maruena land law sida Ekogi Fanayam Naikona single window gan Laurga Suba. State na phanayam na single window and laurga so koi existing system of land law asina koi foreign direct investment phangmangam de ate mayam ma koi phangmangam de